Sir, I am Mutum Jarike. Yes, Menakana. Sir, I book a weebabo. Cheer to the pomo. Sir, Yarni to Lepagi. Sir Naibu, go with Marambo. Tompo, a sauba Magalunana, Menakati young lay. Aduga Makuta Piramba Pilado, Menaka the Pishali. Sibuka mine Torino. Sumain Toradi, Luna Subatari. Yam to the neck, check to Rogapiro. I know when the period of Tabagasa, Nana interest later day, Taubanga with the boy at the Hirapayagani. Ayatopa, Stafama the Sinaki. Sorry, Sir Matunda. Wahai Beluijungata, Tompo number pat Tatlaga Comlai. Files 30 minutes for Mununda, Purga Muchalakatabani. A servicing dog, Yam to Najum Topuro. Panisar. See Hira Magamena Kasutokri. Sumaitore, I'm together. Pilama Pau, Niam Jumna Simbangamdi. Stop sing that. Tabak Amatamapun Jana Tauchi. I know some Pato Pusidana, Makoisum, pre Oshalabani. Sidati Kangli. Machin the Murum Sonduna Lading Ai, Tanja Duda, Tompoki Pondo, Ring King Lai. Table Matakta Lady Bapondo, La Mogi Langlengi Oirambaduda, called to ship away. Langlen, Gaileriga. Tamobo office the rock. Oh, money. Oh, I do the tamage. Pontorok Pimaran do the Haram Kodana. Limbi the Pontobone, Pakalak the Ba. Garilege, and when the Habiar de Hero. Tama, Horense, Classic Hotel da, dinner Java solution, I get obone. Tobisuna Bakaraparak Basida, Amukdam Bobige Kanba. Horenta Mogalimbiga, Punalak Payaduna drop. That's nice. I saw Mukdang. I came am Puna, Sasina Hagi Kalambani. Paragamadum Taraba. Ngairibani, Soidanalaki. Adudita Mona, Lembida Pausai Biro. Ho ho hoi. Tamagedudi. Somdana, Kabana. Hojumag, Ainanga Unabami. Menakana. Kainu, Dadana Haidubo. I hojik office the lady, Lakbayari. Aduada Kandi. Howzumak ay, Nanga una tabiyadaba, Arubatabak Amalebin Harisi. Ponda Sumhiro, ay howjik, Lakbaratagani. Ay nanamunda, Sinakibatabakto, Howzapang Topangam Jubisikarigino. Kayam Kina, Matamanghandu na Laki Gahino. Tanjapang the Bini, Matam Karadipiko. Atuba Matamda, Nangilang the Ton Gadabani. Ay on the Singna Kibami Mata, ay nalin Tada Habisat, Nang Sukang Libani. Aduna Tabaksa, Yariba Makai, Tuna Pangtona Bahana. Aina Kang Tabaksa, Pangtogani, Tam, Horenko Namusanarasi. Okay, baby, Paununga Hello. Paununga Helaba, Nakok the Ginana Kong Pao, Sanana, Pumyum Hanki. Jin the Pabo in a Taurudana, Yaritamu. I want the Toina Cold Orocano. It's Etam Pao in a Jina Cradi, a quickie plans at Fialoido Ribani. Okay, Tame. Pontam Krabamatung, Menakana Mabuk the Kali. Nasi Pauba, Aina Togi can kiba, Tabak Amata Pangtokana, Lena Tatokiba Amata Laitabane. Sir Tompo Kumba, no Pamabu Aina Kudum Jan Bahibasa. I want the day, Kisule Batabak Nate. Nok fit Amuk Toraga, much in the Tapna Suli. I said, Menakani Kainu. I know Bupam Kraba. Pusak Amabu, Lim the Kakmangan Biabro. May Haki Matung, Menakado, Tompoki Kevin the Amukjanglai. Makuta file Masupairi. Sir, file the Shidalejari. Tompok na file do Lauraga, Hang Toga Gingi. May Haking Labagi Matung. Okay. Matung the day, Tabakto Buddha Karajixilo, Toki Biarne. Tompoki Wahai Aduda, Menakado. Machinto Araiba Makai Pay talk to na, Sugatla Magatokri. Namidangi Matamni. Kadai did Pino have been Hanuba. Nanga, Itanga Suyam Sagalisibo. Loshindo, Adam Loshilo. Horima Pondo Yoroga, Kangani. Apipangang Sigo, I am Hinarido Heba. Bab. Nang say, I am Nangi. Nankaptangang Jin Budumangari. Mi Kwaisu, Angang Luchin Ring Agani. Nang Dona di Taudihi. Haima,
ꯑꯩꯅ ꯍꯥꯏꯗꯤ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯕꯅꯣ ꯍꯪꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦ ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ ꯅꯥꯐꯤꯗꯣ ꯁꯠ ꯍꯣꯡꯗꯣꯛꯑꯒꯅꯦ ꯃꯈꯥꯗ ꯀꯨꯝꯃꯛꯑꯣ ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯄꯨꯔꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯤ ꯑꯩ ꯅꯨꯄꯥꯁꯦ ꯀꯨꯏꯔꯒ ꯁꯨꯝ ꯉꯥꯎꯈꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯑꯣꯐꯤꯁ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯁꯦ ꯑꯩꯕꯨ ꯀꯦꯍꯟꯕ ꯌꯥꯕ ꯀꯦꯍꯜꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯃꯛꯑꯣ ꯍꯥꯏꯁꯤꯅꯤ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯍꯣꯔꯦꯟ ꯃꯐꯝꯗꯨ ꯌꯧꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯂꯦꯝꯕꯤꯁꯨ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯇꯣꯝꯄꯣꯛꯇꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯥꯗ ꯂꯛꯅꯔꯒ ꯂꯩꯔꯝꯕꯅꯤ ꯂꯦꯝꯕꯤ ꯀꯨꯝꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯆꯣ ꯆꯠꯂꯁꯤ ꯇꯣꯝꯄꯣꯛꯇꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯍꯥ ꯍꯣꯏ ꯆꯠꯂꯁꯤ ꯀꯩꯗꯧꯔꯦ ꯇꯥꯆꯣ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤꯅꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯇꯟꯖꯗ꯭ꯔꯥ ꯅꯥꯀꯟ ꯑꯃꯗꯅ ꯄ꯭ꯔꯦꯝ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯒ ꯇꯣꯝꯄꯣꯛꯀ ꯂꯥꯛꯄ ꯉꯥꯏꯔꯤ ꯊꯣꯏꯕꯤꯅ ꯄꯄꯥ ꯀꯀꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤꯌꯦ ꯕꯕꯥꯅ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯤꯕ ꯀꯀꯥꯁꯦ ꯁꯠ ꯂꯥꯛꯀꯦ ꯍꯥꯏꯗꯦ ꯂꯪꯂꯦꯟꯅ ꯅꯅꯥꯎ ꯃꯆꯥꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒꯤꯅꯤ ꯃꯃꯥ ꯉꯁꯤꯗꯤ ꯅꯅꯥꯎꯗꯣ ꯑꯩꯈꯣꯏꯗ ꯄꯨꯔꯒ ꯆꯠꯈꯤꯁꯦ ꯌꯥꯔꯣꯏꯍꯦ ꯅꯣꯏ ꯀꯀꯥꯒ ꯆꯠꯆꯥꯒꯅ ꯌꯥꯅꯤ ꯀꯩꯁꯨ ꯄꯄꯥꯒꯤ ꯊꯣꯏ ꯑꯗꯨ ꯌꯥꯗꯣ ꯍꯣꯔꯦꯟꯅꯦ ꯀꯀꯥꯒ ꯆꯆꯥꯒꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯀꯀꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ ꯀꯀꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯍꯥꯏꯔꯔꯣꯏ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀ ꯂꯦꯝꯕꯤꯒꯁꯨ ꯄ꯭ꯔꯦꯝ ꯍꯣꯏꯅ ꯐꯝꯂꯤꯕꯗꯣꯝꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤꯅ ꯏꯆꯦ ꯍꯣꯏꯁꯨ ꯁꯤꯗ ꯂꯩꯔꯝꯃꯦ ꯏꯕꯦꯝꯃ ꯅꯪ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯅꯦ ꯚꯥꯞꯀ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯇꯣꯝꯄꯣꯛꯅ ꯚꯥꯞ ꯇꯥꯗ꯭ꯔꯗꯤꯁꯦ ꯑꯉꯥꯡꯁꯦ ꯄꯝ ꯑꯗꯨꯒ ꯚꯥꯞ ꯇꯥꯔꯅꯤ ꯂꯪꯂꯦꯟꯅ ꯕꯨꯡꯕꯨꯡꯗꯣ ꯑꯩ ꯄꯝꯕꯤꯔꯒꯦ ꯇꯣꯝꯄꯣꯛꯇꯩ ꯑꯉꯥꯡꯗꯨ ꯂꯪꯂꯦꯟꯅ ꯂꯧꯏ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯀꯣꯛ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯆꯥꯏꯈꯤꯅꯨ ꯑꯩꯅ ꯀꯧꯕꯅꯦ ꯀꯩꯅꯣꯝ ꯁꯨꯝ ꯆꯥꯃꯤꯟꯅꯁꯤꯅ ꯋꯥꯎ ꯁ꯭ꯇꯦꯟꯗꯔꯗꯤ ꯈꯣꯡꯄꯥꯛꯇ ꯅꯦꯠꯂꯤꯍꯦ ꯌꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯌꯥꯝ ꯊꯤꯅ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯅꯨꯕꯁꯤꯗꯅ ꯑꯩꯉꯣꯟꯗꯒꯗꯤ ꯀꯩꯝꯇ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯣꯅ ꯒ꯭ꯔꯤ ꯇꯛꯑꯒꯅꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯤꯅꯤ ꯏꯆꯦꯍꯣꯏꯒ ꯁꯨꯃꯥꯏꯅ ꯄꯨꯟꯅꯦꯒ ꯈꯟꯖꯤꯜꯂꯨꯗꯦ ꯍꯣ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕꯩ ꯑꯩꯅ ꯇꯥꯃꯣꯗ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯗꯤ ꯄ꯭ꯔꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯣ ꯆꯥꯅꯕꯗꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯊꯣꯏꯕꯦ ꯅꯪ ꯑꯌꯣꯟꯅꯕ ꯐꯔꯕꯣ ꯀꯀꯥ ꯑꯩꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯒꯔꯜꯅꯤ ꯑꯗꯨꯅ ꯅꯥꯕ ꯌꯥꯗꯦ ꯒꯨꯗ ꯑꯗꯨꯅꯤ ꯁ꯭ꯇ꯭ꯔꯣꯡ ꯒꯔꯜ ꯑꯅꯥꯕ ꯆꯪꯗꯕꯅꯤ ꯑꯁꯨꯝꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯛꯂꯤ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕꯗ ꯃꯦꯅꯀꯥꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯅꯀꯥꯅ ꯍꯦꯛ ꯂꯩꯊꯣꯛꯂꯛꯄꯗ ꯇꯣꯝꯄꯣꯛꯄꯨ ꯍꯦꯛ ꯎꯔꯨꯔꯤ ꯁꯥꯔ ꯇꯣꯝꯄꯣꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯅꯠꯇꯦ ꯅꯣꯏ ꯍꯦꯔꯣꯗꯨꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯃꯤꯠꯐꯝꯗꯤ ꯇꯣꯝꯄꯣꯛꯇ ꯑꯗꯨꯝ ꯊꯝꯂꯤ ꯂꯥꯛꯀꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦꯅ ꯀꯟꯅ ꯁꯦꯝꯂꯤ ꯍꯥꯏꯔꯛꯄꯅꯦ ꯕꯤꯠꯀ ꯂꯩꯖꯗꯦ ꯑꯗꯣ ꯀꯔꯝꯕꯅꯣ ꯉꯁꯤ ꯂꯥꯛꯇꯣꯏꯁꯤꯅ ꯃꯃꯥꯟꯅꯕꯤꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯇꯣꯝꯄꯣꯛꯅ ꯅꯣꯛꯇꯨꯅ ꯆꯥꯔꯤꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯤꯡꯀꯤꯅ ꯃꯦꯅꯀꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯏ ꯀꯅꯥꯅꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯑꯩꯅ ꯍꯪꯕꯒ ꯈꯨꯝꯗꯈꯩ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯩꯔꯤꯗꯨꯕꯣ ꯇꯨ ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯅꯤ ꯑꯌꯥ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯉꯥꯎꯔꯦ ꯍꯥꯏꯕꯀꯣ ꯈꯤꯠꯈꯠꯈꯤꯅꯨ ꯃꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯅꯤ ꯁꯦꯀꯦꯟ ꯑꯣꯏꯔꯦ ꯕꯤꯠꯀ ꯇꯦꯛꯏ ꯐꯥꯔꯁ ꯑꯣꯏꯔꯝꯃꯗꯤ ꯆꯍꯤ ꯇꯛꯁꯤꯟꯒꯦ ꯇꯧꯅꯤ ꯑꯗꯣ
ꯅꯪꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯗꯨꯅ ꯁꯦꯀꯦꯟꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯁꯤꯟꯒꯦ ꯍꯥꯏꯔꯣ? ꯍꯣꯏ, ꯑꯇꯣꯝꯕꯤ ꯑꯣꯏꯁꯤꯔ ꯈꯜꯂꯤꯕ꯫ ꯇꯨꯀꯠꯆꯩꯍꯦ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯅꯨꯄꯥ ꯐꯪꯗꯗꯧꯅ꯫ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯏꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ? ꯇꯥꯏꯝ ꯄꯥꯁꯅꯤ ꯃꯌꯥꯝꯗꯨꯗꯤ, ꯑꯋꯣꯏꯕ ꯑꯝꯇ ꯅꯠꯇꯦꯗ꯫ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯔꯁꯤꯗ ꯉꯥꯎꯔꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯤ꯫ ꯀꯔꯝꯕ ꯃꯔꯝ? ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯒꯦ꯫ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯃꯤ? ꯈꯣꯆꯥꯕꯤ ꯅꯪꯕꯣ? ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯁꯨꯛꯍꯪ ꯍꯦꯛ ꯍꯪꯖꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ꯫ ꯀꯦꯠꯂꯦꯗꯨꯅꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯨꯛ ꯂꯦꯝꯕꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯟꯕꯥꯜꯗꯨ ꯊꯥꯡꯖꯤꯜꯂꯒ, ꯏꯆꯦ, ꯑꯥꯗꯩ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅ ꯀꯩ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯤ ꯁꯨꯝ ꯋꯥꯔꯤ ꯇꯧꯕ ꯑꯣꯏꯔꯝꯅꯤꯀꯣ? ꯅꯠꯇꯦ, ꯉꯁꯥꯏꯗꯩ ꯑꯩ ꯁꯨꯝ ꯌꯦꯡꯕꯅꯦ꯫ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯤꯠꯌꯦꯡ ꯅꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ꯫ ꯇꯥꯆꯧꯗꯅꯤ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡ ꯂꯩꯔꯤꯁꯦ꯫ ꯏ ꯀꯥꯔꯛꯇꯅꯅꯦ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯁꯤꯗ ꯈꯨꯕꯥꯛꯅ ꯊꯥꯔꯨꯅꯤꯀꯣ? ꯊꯥꯅꯤꯡꯗꯦ, ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤ꯫ ꯏꯆꯦ, ꯅꯪ ꯆꯥꯔꯝꯃꯣ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯅꯀꯥꯒ ꯄꯤꯡꯀꯤꯒꯅ ꯐꯝꯂꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯉꯁꯤꯀꯣ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯄ꯭ꯔꯦꯝꯒ ꯇꯣꯝꯄꯣꯛꯀꯗꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ, ꯕꯦꯝ ꯍꯧꯒꯠꯈꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯇꯨ ꯑꯥꯗ ꯅꯨꯄꯤ ꯑꯅꯤ ꯐꯝꯃꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯦ, ꯑꯁꯤꯗꯤ ꯃꯦꯅꯀꯥ ꯅꯠꯇ꯭ꯔꯣ? ꯕꯦꯝꯒ ꯍꯥꯟꯅ ꯈꯪꯅꯖꯥꯠꯂꯣꯅꯦ? ꯉꯩꯍꯥꯛ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯣꯝꯄꯣꯛꯁꯨ꯫ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ, ꯂꯦꯝꯕꯤꯅ ꯌꯥꯝ ꯀꯦꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯅꯀꯥꯗꯨ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ, ꯌꯦꯁ, ꯁꯣꯝ ꯀꯅꯥ? ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯪꯉꯣꯟꯗ ꯇꯥꯛꯄꯩ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯈꯝꯂꯛꯏ꯫ ꯑꯩꯅ ꯄꯥꯝꯃꯤꯁꯤꯔꯣ? ꯆꯣꯏꯔꯤꯕ ꯅꯨꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯄ꯫ ꯂꯦꯝꯕꯤꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯅ ꯃꯦꯅꯀꯥꯗꯨ ꯐꯠ ꯁꯧꯒꯠꯂꯛꯏ꯫ ꯍꯦ, ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯂꯒ ꯈꯠꯅꯕ ꯍꯧꯔꯤꯁꯦ? ꯇꯪꯈꯥꯏ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦꯗꯦꯍꯦ, ꯃꯁꯛꯁꯤꯒ ꯀꯝꯕꯣꯡ ꯆꯥꯔꯒ ꯐꯥꯏꯗꯣꯛꯂꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯤꯡꯀꯤꯅ ꯃꯔꯛ ꯊꯠꯅ ꯈꯨꯝꯂꯛꯏ꯫ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯁꯤ ꯀꯔꯤꯅꯣ? ꯂꯦꯝꯕꯤꯅ ꯄꯤꯡꯀꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣꯏ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯅꯪꯒ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯆꯌꯦꯠꯅꯕꯩ ꯃꯊꯧ ꯇꯥꯗꯦ꯫ ꯄꯤꯡꯀꯤꯅ, ꯑꯆꯥ, ꯁꯤꯗꯤ ꯐꯖꯅ ꯏꯁꯀ꯭ꯔꯤꯞꯁꯦ ꯀꯣꯝꯗ꯭ꯔꯣ? ꯃꯦꯅꯀꯥꯅ, ꯍꯦꯡꯉꯥꯎꯕꯦ, ꯅꯪ ꯌꯥꯝ ꯊꯖꯈ꯭ꯔꯣ, ꯃꯨꯠꯀ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯤꯕ꯫ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯨꯠꯇꯣ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯌꯦꯡꯗꯣ ꯏꯆꯨꯝ ꯆꯨꯝꯗꯦꯅꯦ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯂꯕ ꯅꯃꯤꯠꯇꯣ ꯈꯨꯗꯛꯇ ꯀꯣꯠꯀꯗꯕꯅꯤ꯫ ꯁꯛꯇꯥꯁꯤꯒ ꯀꯝꯕꯣꯡ ꯃꯊꯤꯁꯤꯗꯤ꯫ ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯐꯠ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯦꯅꯀꯥꯅ, ꯑꯣꯏ, ꯉꯥꯏꯈꯣ ꯑꯉꯥꯡꯅ꯫ ꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗꯔꯣ? ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯎꯅꯦ꯫ ꯄꯤꯡꯀꯤꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯅꯪꯁꯦ ꯅꯀꯣꯛ ꯆꯥꯛꯄꯗ ꯍꯦꯟꯗꯣꯛꯇꯅ ꯅꯅꯥꯁꯨ ꯄꯪꯕ꯭ꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯤꯡꯀꯤ, ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯃꯁꯤ ꯑꯩ ꯇꯧꯒꯦ꯫ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯁꯥꯅ ꯚꯥꯞ ꯇꯥꯖꯔꯤꯕꯣꯕ? ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃꯅ, ꯃꯤꯅ ꯋꯥ ꯈꯤꯇꯪ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗꯧꯕ ꯀꯣꯛ ꯅꯠꯇꯦꯕ꯫ ꯀꯧꯇꯥꯗꯣ ꯃꯣꯔꯦꯒꯤ ꯀꯣꯛ ꯑꯃ ꯌꯥꯎꯔꯤ꯫ ꯐꯔꯦ, ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯇꯣꯝꯄꯣꯛ ꯑꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯨ, ꯐꯝꯂꯤꯕꯁꯤ ꯎꯔꯦꯀꯣ? ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ꯫ ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯁꯨ ꯉꯁꯤꯗꯩ ꯈꯪꯖꯤꯜꯍꯧꯔꯣ꯫ ꯅꯪꯅ ꯉꯁꯥꯏꯗꯩ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯂꯒ ꯁꯥꯒꯠꯂꯤꯕ ꯃꯨꯠꯇꯣ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯍꯥꯏꯖꯔꯤꯕ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯅꯃꯤꯠ ꯑꯅꯤꯗꯣ
ꯀꯣꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯦꯗꯅ ꯃꯦꯅꯀꯥꯗꯨ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯪꯅꯣꯛ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤ ꯅꯪ ꯅꯋꯥꯔꯣ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗꯦ ꯅꯪ ꯅꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯂꯧꯔꯝꯃꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯕꯨ ꯋꯥꯔꯝꯅꯤꯅꯦ ꯑꯉꯥꯎꯕꯤ ꯅꯪ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯋꯥꯁꯦ ꯃꯤꯅ ꯌꯦꯡꯕ ꯌꯥꯗꯕꯩ ꯑꯊꯤꯡꯕꯒ ꯂꯩꯕ꯭ꯔꯣ ꯃꯤ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯋꯥꯁꯤ ꯌꯨꯝꯗ ꯁꯣꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯀꯩꯗꯧꯒꯦ ꯃꯤ ꯇꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯄꯨꯊꯣꯛꯂꯛꯏꯅꯣ ꯃꯤꯔꯛ ꯇꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯕꯅꯤꯅ ꯌꯦꯡꯉꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯥꯔꯒ ꯂꯩꯁꯟꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯂꯦꯝꯕꯤꯗꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯦꯅꯀꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯅꯆꯤꯟꯗꯨ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯃꯗꯨꯗꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯅꯃꯥꯏꯗꯣ ꯑꯣꯟꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯛꯁꯦ ꯃꯃꯤ ꯇꯥꯗ꯭ꯔꯤꯐꯥꯎ ꯊꯥꯕ ꯉꯝꯕꯤꯅꯤ ꯁꯛꯇꯥꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯅꯝꯗꯅ ꯂꯩꯁꯤꯅꯤ ꯀꯥꯏꯅ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕꯣ ꯐꯪꯂꯝꯃꯣꯏꯅꯦ ꯅꯁꯛꯇꯨꯅꯗꯤ ꯍꯦꯟꯖꯤꯟꯗꯅ ꯊꯤꯖꯤꯜꯂꯦ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯀꯣꯏꯕꯤꯗꯣꯏꯅꯣ ꯕꯣꯗꯤ ꯐꯪꯉꯤ ꯅꯨꯄꯥꯒꯤ ꯃꯃꯤꯠ ꯊꯨꯞꯄ ꯑꯣꯏꯗꯤ ꯍꯥꯏꯖꯔꯤꯕ ꯃꯦꯅꯀꯥꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯦꯅꯀꯥꯁꯨ ꯏꯀꯥꯏꯃꯟꯕꯗꯩ ꯋꯥ ꯉꯥꯡꯗꯕꯤꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯒꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯅ ꯃꯦꯅꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞꯐꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯑꯒ ꯃꯦꯅꯀꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯥꯒꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯃꯥꯒꯁꯦ ꯑꯩꯒꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤꯁꯦ ꯇꯥꯆꯧꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯩꯁꯨ ꯈꯟꯊꯗꯅ ꯈꯨꯝꯂꯛꯄꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯕꯦꯞ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯅꯤ ꯑꯣ ꯇꯥꯆꯧꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯤ ꯃꯤꯅꯥꯏ ꯑꯣꯏꯔꯦ ꯃꯤꯅꯥꯏ ꯃꯥꯅꯁꯨ ꯃꯄꯨ ꯑꯣꯏꯒꯤ ꯆꯥꯔꯨꯛꯇ ꯆꯣꯡꯁꯤꯜꯂꯒ ꯆꯥꯒꯦ ꯊꯧꯔꯥꯡ ꯂꯩ ꯃꯁꯛꯁꯦ ꯃꯤꯡꯁꯦꯜꯗꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯖꯥꯠꯂꯣ ꯑꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯃꯦꯅꯀꯥꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯔꯨꯕ ꯃꯇꯝꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯔꯥꯟꯕ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯩ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯅ ꯉꯟꯈꯤꯕ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯈꯤꯕꯩ ꯂꯃꯟꯗꯤ ꯁꯤꯡꯗꯅ ꯈꯛꯇꯣꯛꯑꯦ ꯑꯩꯅ ꯀꯩꯗꯧ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯄꯤꯡꯀꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯂꯦꯝꯕꯤ ꯀꯩ ꯍꯥꯏꯅꯕꯩꯅꯣ ꯏꯆꯦ ꯃꯤ ꯎꯁꯤꯠꯇꯕꯗꯨꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯂꯧꯔꯝꯕꯅꯤ ꯅꯪꯁꯨ ꯕꯦꯔꯥꯅꯤ ꯂꯧ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯏꯆꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩ ꯉꯁꯤꯗꯤ ꯏ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯍꯣꯏ ꯂꯧ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦ ꯅꯪ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯇꯣꯝꯄꯣꯛꯀꯤ ꯀꯥꯗ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯒꯨꯟ ꯐꯖꯅ ꯈꯪꯂꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯒ ꯑꯣꯟꯁꯤꯜꯂꯤꯗꯣ ꯇꯟꯗ꯭ꯔꯣ ꯅꯪꯕꯣ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯦꯡꯅꯔꯛꯏꯗꯣ ꯅꯪꯕꯨ ꯀꯩꯝꯇ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯥꯆꯧꯒꯤꯁꯦ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯥꯆꯧꯒꯤꯁꯦ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯈꯨꯕꯥꯛꯅ ꯊꯥꯏ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯕꯦꯞ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯤ ꯑꯃꯅ ꯍꯣꯜꯂꯛꯄ ꯁꯣꯔꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯒ ꯇꯥꯆꯧꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯇꯥꯆꯧꯅ ꯅꯨꯄꯤꯗꯨꯒꯤ ꯍꯛꯀꯟ ꯆꯪꯉꯤꯕꯅꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ ꯅꯨꯄꯤꯗꯨꯒ ꯇꯥꯆꯧꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯁꯦꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯗꯨꯗ ꯀꯩꯝꯇ ꯁꯥꯎꯔꯣ ꯇꯥꯆꯧꯅ ꯅꯨꯄꯤꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯑꯩꯅ ꯇꯥꯆꯧꯗ ꯁꯥꯎꯗꯧꯕ ꯋꯥꯔꯧꯗꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯇꯣꯝꯄꯣꯛꯇꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯕꯦꯞ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯕꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯆꯧꯅ ꯈꯜꯍꯟꯕꯅꯦ ꯇꯣꯝꯄꯣꯛꯇꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯂꯦꯝꯕꯤꯕꯨ ꯐꯃꯨꯡꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯤ
ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯦꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯋꯥꯈꯜꯁꯤꯅꯤ꯫ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯅꯕꯨ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯕ, ꯂꯥꯟꯗꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯀꯩꯗꯧꯉꯩꯗꯁꯨ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯅ ꯋꯥꯈꯜ ꯑꯁꯤꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯍꯥꯟꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯝꯂꯕꯗꯤ ꯅꯁꯥꯅ ꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯥꯗꯤ ꯁꯨꯞꯅꯗꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯅꯤ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯔꯗꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯤ ꯁ꯭ꯇꯥꯐ ꯑꯃꯅꯤ꯫ ꯗꯦꯠꯁ ꯏꯠ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯥꯟꯒꯅꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦꯅꯦ ꯕꯦꯕ꯫ ꯑꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯥꯆꯧꯕꯨ ꯑꯩꯅ ꯊꯥꯖꯩ꯫ ꯇꯥꯆꯧꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯩꯅꯤ ꯑꯩꯅ ꯉꯁꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯀꯩꯗꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯂꯥꯞꯅ ꯀꯣꯛ ꯃꯆꯥꯗꯨꯗꯒꯤ ꯂꯪꯊꯣꯛꯈ꯭ꯔꯣ꯫ ꯂꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯦꯝꯕꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯂꯦꯝꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫